ꯑꯩ ꯂꯥꯏꯐꯁꯦ ꯃꯤꯅ ꯊꯣꯛꯂꯛꯇꯕ ꯃꯤꯗꯤ ꯌꯦꯡꯕꯗ ꯆꯪꯉꯛꯇꯦ ꯂꯣꯏꯔꯦꯍꯦ ꯏ ꯌꯥꯝ ꯊꯤ ꯀꯥꯋꯦ ꯃꯣꯏ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤꯁꯦ ꯑꯕꯤ ꯂꯣꯏ ꯇꯩꯁꯜꯂꯝꯕ ꯍꯥꯏꯅꯀꯣ ꯑꯁ ꯁꯨꯡꯆꯠ ꯆꯠꯊꯣꯛꯑꯕꯅꯦ ꯀꯣꯛ ꯑꯝꯇ ꯌꯥꯗꯕ ꯍꯥꯏꯅ ꯂꯨ ꯀꯣꯛꯄꯁꯨ ꯂꯣꯏ ꯇꯩꯁꯟꯕꯤꯔꯝꯃꯦꯕ ꯁꯤꯕꯨ ꯑꯩꯁꯨ ꯍꯣꯔꯦꯟ ꯁꯣ ꯊꯣꯛꯇꯣꯏꯅꯦꯕ ꯄ꯭ꯔꯣꯒꯥꯝ ꯃꯨꯠꯇꯣꯏꯅꯦꯕ ꯑꯁ ꯂꯣꯏꯔꯦ ꯀꯔꯝꯕ ꯁꯛꯐꯝꯅ ꯇꯧꯗꯣꯏꯁꯦ ꯈꯪꯗꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯥꯏ ꯃꯤꯠꯁꯦ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯁꯥꯄꯣꯟꯅ ꯐꯅꯌꯥꯝꯁꯨ ꯅꯣꯏꯕꯅꯤ ꯁꯔꯞꯅꯁꯨ ꯇꯛꯑꯦ ꯁꯝꯄꯨꯅ ꯑꯃꯨꯛ ꯇꯛꯑꯦ ꯌꯥꯗ꯭ꯔꯦ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯥꯏꯁꯦ ꯀꯣꯛ ꯍꯥꯏꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯅꯣꯛꯄꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯇꯩꯁꯟꯕꯤꯔꯝꯗꯅ ꯌꯥꯗ꯭ꯔꯦꯍꯦ ꯉꯁꯤꯗꯤ ꯄꯨꯡꯒꯥꯏꯃꯨꯛꯇꯪ ꯂꯥꯏꯚ ꯊꯥꯗꯣꯛꯀꯦ ꯃꯤ ꯑꯃꯇ ꯌꯦꯡꯗꯦ ꯃꯤ ꯑꯃꯇ ꯌꯦꯡꯉꯛꯇꯦ ꯁꯛꯁꯤꯗꯤ ꯂꯣꯏꯔꯦ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯌꯥꯗ꯭ꯔꯦ ꯁꯛꯁꯤ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯇꯩꯁꯟꯕꯤꯔꯝꯃꯦ ꯁꯛꯁꯤ ꯌꯥꯗ꯭ꯔꯦ ꯑꯣ ꯗꯤ ꯇꯤ ꯇꯤ ꯏꯁꯄꯣꯠ ꯑꯁ ꯍꯥꯏ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯌꯦꯡꯕꯤꯔꯝꯃꯤ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯣꯏ ꯑꯩꯈꯣꯏ ꯁꯤ ꯂꯩꯕꯁꯦ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯂꯣꯏ ꯇꯩꯁꯟꯕꯤꯔꯝꯕ ꯍꯥꯏꯅ ꯑꯁ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯁꯥꯄꯣꯟꯅꯁꯨ ꯇꯥꯔꯦ ꯁꯔꯞꯅꯁꯨ ꯇꯥꯔꯦ ꯑꯁ ꯁꯔꯞꯅꯒ ꯇꯛꯄꯗ ꯂꯋꯥꯏ ꯑꯩꯈꯣꯏ ꯁꯥꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯀꯥꯡꯕꯨꯁꯦ ꯂꯣꯏꯔꯦ ꯃꯩ ꯇꯠꯂꯦ ꯉꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯎꯁꯪꯁꯦ ꯇꯧꯔꯔꯣꯏꯅ ꯂꯩꯅꯕꯅꯦ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦꯕꯀꯣ ꯃꯄꯥꯟ ꯂꯝ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯣ ꯄ꯭ꯔꯣꯒꯥꯝ ꯎꯠꯄꯒꯤ ꯑꯗꯣ ꯌꯥꯎꯁꯪꯁꯦ ꯌꯥꯎꯔꯣꯏ ꯀꯩꯅꯣ ꯇꯧꯔ ꯂꯩꯖꯕꯅꯤ ꯂꯥꯡꯗꯕꯤꯗ ꯐꯃꯨꯡ ꯇꯨꯝ ꯂꯩꯖꯕꯅꯦꯕ ꯑꯁ ꯂꯣꯏ ꯆꯪꯁꯤꯜ ꯂꯣꯏ ꯇꯩꯁꯟꯕꯤꯔꯝꯃꯦ ꯁꯤ ꯂꯩꯔꯦ ꯀꯥꯡꯕꯨ ꯃꯃꯥꯏꯒ ꯑꯃꯨꯛ ꯀꯣꯛꯇꯣꯔꯤꯃꯦꯁꯦ ꯃꯣꯏꯁꯨ ꯑꯩꯗꯨꯅ ꯗꯣꯁꯥ ꯍꯣꯏ ꯇꯥ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯇꯨꯝꯐꯝꯅꯦ ꯑꯩꯈꯣꯏ ꯀꯥ ꯁꯥꯏꯑꯦ ꯌꯥꯝꯅ ꯖꯒꯥꯁꯦ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯆꯥꯛ ꯑꯩꯈꯣꯏꯗꯤ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤꯗ ꯊꯦꯡꯉꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯁꯛꯁꯤ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯀꯣꯛ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯥ ꯃꯔꯥꯡ ꯂꯥꯡ ꯂꯩ ꯐꯖꯅꯤ ꯍꯣꯔꯦꯟꯗꯤ ꯄ꯭ꯔꯣꯒꯥꯝ ꯎꯠꯄꯗ ꯃꯤꯗ ꯃꯔꯨ ꯀꯣꯛꯄ ꯃꯔꯥꯏꯕꯛꯀ ꯍꯥꯕꯦ ꯆꯨꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅꯔꯅꯤ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯊꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯌꯥꯗ꯭ꯔꯦ ꯁꯛꯁꯤꯗꯤ ꯄꯨꯔꯥ ꯃꯨꯁꯂꯥ ꯇꯥꯔꯦ ꯃꯌꯥꯝ ꯑꯉꯥꯎ ꯃꯌꯥꯝ ꯂꯥꯛꯇꯅꯕ ꯁꯤꯗꯁꯨ ꯑꯃ ꯂꯩ ꯁꯤꯗꯁꯨ ꯇꯨꯝꯃꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯁꯥꯞꯃꯟꯗꯅ ꯁꯦ ꯅꯁꯛꯇꯨ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯦ ꯄꯥꯎꯗꯔ ꯉꯥꯛꯇ ꯉꯥꯏꯔꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯉꯣ ꯅꯁꯛꯇꯨ ꯌꯥꯗ꯭ꯔꯦ ꯌꯦꯡꯒꯦ ꯁꯛꯇꯨ ꯈꯔ ꯂꯩꯊꯣꯛ ꯌꯦꯡꯒꯦ ꯁꯨꯝ ꯂꯩꯊꯣꯛ ꯌꯦꯡꯒꯦꯃꯦ ꯅꯥꯔꯨꯡꯒꯁꯦ ꯆꯨꯔꯤ ꯃꯃꯥꯏ ꯇꯥꯕꯗꯣ ꯀꯣꯛ ꯌꯥꯗ꯭ꯔꯕꯅꯤ ꯁꯤꯁꯨ ꯌꯦꯡꯉꯦ ꯅꯥꯀꯟꯗ ꯑꯁ ꯃꯈꯛ ꯆꯞꯄꯁꯦ ꯑꯁ ꯂꯣꯏꯔꯦ ꯐꯖꯔꯝꯅꯦ ꯑꯁ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯤ ꯃꯔꯥꯏꯕꯛꯀꯁꯦ ꯐꯖꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯆꯤ ꯂꯣꯏ ꯆꯨ ꯂꯩ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯆꯨꯔꯦ ꯁꯛꯁꯤꯡꯁꯤ ꯌꯥꯗꯕ ꯂꯣꯏ ꯆꯨ ꯂꯩꯔꯦ ꯀꯅꯥꯏꯅꯣ ꯐꯣꯟ ꯑꯃ ꯂꯥꯛꯑꯦꯍꯦ ꯑꯁ ꯄꯦꯜꯂꯖꯥꯠꯅꯤ ꯀꯩꯅꯣ ꯀꯣꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯁꯦ ꯇꯛꯄꯗ ꯁꯥꯕ ꯑꯃ ꯌꯥꯎꯔꯦꯕ ꯀꯣꯛ ꯌꯥꯗ꯭ꯔꯦꯕ ꯑꯁ ꯑꯩ ꯍꯦꯟꯅ ꯂꯥꯡꯊꯣꯔꯛꯄ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯛꯇ꯭ꯔꯤ ꯌꯥꯗ꯭ꯔꯦꯍꯦ ꯁꯛꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦ ꯄꯨꯔꯥ ꯃꯔꯥꯡ ꯂꯥꯡ ꯂꯩꯔꯦ ꯑꯕꯦ ꯇꯩꯁꯟꯕꯤꯔꯝꯗꯅ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯡꯒꯤꯗꯤ ꯉꯁꯤꯁꯦ ꯌꯥꯎꯁꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯃꯤꯇꯤꯡ ꯃꯩ ꯌꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯃꯩ ꯌꯧꯔꯦ ꯍꯥꯏꯖꯜꯂꯦ ꯏꯆꯦꯅ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎꯀꯣ ꯏꯆꯦ ꯌꯥꯗ꯭ꯔꯦ ꯌꯥꯎꯁꯪꯅꯦꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤ ꯀꯥꯡꯕꯨꯁꯦ ꯂꯣꯏ ꯆꯪꯁꯤꯜꯂꯒ ꯃꯣꯏ ꯃꯌꯥꯝꯅ ꯑꯕꯦꯔ ꯂꯣꯏ ꯇꯩꯁꯟꯕꯤꯔꯝꯗꯅꯕ ꯃꯥꯏ ꯃꯤꯠꯁꯦ ꯑꯝꯇ ꯀꯣꯛ ꯌꯥꯗ꯭ꯔꯦꯕ ꯃꯔꯥꯡ ꯂꯥꯡ ꯂꯩꯔꯦ ꯑꯩ ꯖꯒꯥꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯩ ꯁꯥꯏꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯇꯝꯕꯨ ꯈꯜꯂꯒꯅꯦꯕ ꯂꯩꯔꯤꯁꯦ ꯃꯣꯏ ꯃꯌꯥꯡꯂꯣꯟꯗꯒꯗꯤ ꯂꯥꯎꯇꯤꯒ ꯍꯥꯏ ꯈꯪꯗꯦ ꯑꯁ ꯂꯣꯏꯔꯦ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯁꯥꯕꯗꯕ ꯅꯨꯡꯁꯥꯗꯤ ꯀꯩ ꯂꯝꯗꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯔꯅꯥꯇꯀꯥ ꯃꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗꯤ ꯆꯤꯡꯉꯦ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔ ꯃꯅꯨꯡ ꯑꯣꯏꯕ ꯀꯔꯅꯥꯇꯀꯥꯒꯤ ꯀꯔꯤ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯁꯦ ꯕꯤꯖꯣꯏꯅꯒꯔ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯕꯤꯖꯥꯄꯨꯔ ꯍꯥꯏꯕ ꯖꯒꯥꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯕꯤꯖꯥꯄꯨꯔ ꯍꯥꯏ ꯁꯥꯕꯗꯤꯕ ꯃꯩ ꯍꯧꯔꯦ ꯖꯒꯥꯁꯦ ꯌꯨꯝꯒ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯌꯨꯝꯗ ꯊꯣꯛꯅꯤꯡꯉꯦ
ꯌꯨꯝ ꯊꯣꯛꯀꯗꯕ ꯕꯦꯡꯒ꯭ꯂꯣꯔꯗꯤ ꯍꯜꯂꯣ ꯋꯦꯗꯔ ꯅꯨꯡꯉꯥꯏ ꯍꯥꯏ ꯈꯪꯗꯦ ꯏꯆꯦ ꯑꯗꯣ ꯁꯤ ꯖꯒꯥꯁꯤꯗꯤ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯕꯦꯡꯒ꯭ꯂꯣꯔ ꯃꯌꯥꯏꯁꯨ ꯅꯠꯇꯦꯕ ꯃꯇꯥꯏ ꯑꯣꯏ ꯑꯣ ꯕꯣꯔꯗꯔ ꯐꯔꯦ ꯑꯣꯏ ꯐꯔꯦ ꯀꯩ ꯑꯣꯏ ꯑꯗꯨꯗꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯈꯪꯅꯕ ꯃꯇꯥꯏꯗ ꯂꯩꯔꯤꯉꯩꯗ ꯑꯣꯏꯅ ꯋꯥ ꯈꯣꯡꯀꯠꯂ ꯂꯩꯕ ꯇꯧꯕꯅ ꯊꯥ ꯊꯝꯃꯒꯦ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯣꯡ ꯆꯠꯄꯅꯤꯅ ꯗꯥꯏꯔꯦꯛ ꯃꯐꯝ ꯑꯃ ꯗꯥꯏꯔꯦꯛ ꯂꯩꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥꯅ ꯈꯥꯏꯖꯤꯜꯂꯛꯏꯅ ꯁꯔꯀꯁꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯔꯀꯁꯀꯤ ꯄ꯭ꯔꯣꯒꯥꯝ ꯎꯠꯄꯩ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯊꯥ ꯑꯃꯗ ꯃꯐꯝ ꯂꯩꯕ ꯊꯥ ꯑꯃ ꯃꯐꯝ ꯂꯩꯕ ꯑꯗꯨꯝ ꯍꯣꯡ ꯆꯠꯄꯅꯤꯅ ꯗꯥꯏꯔꯦꯛ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯌꯥꯝ ꯐꯣꯇꯣ ꯊꯥꯒꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯇꯧꯅꯤ ꯁꯥꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯂꯩꯁꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯍꯣꯏꯔꯣꯝꯗꯗꯤ ꯐꯣꯇꯣ ꯊꯥꯒꯦ ꯌꯥꯎꯁꯪꯒ ꯄꯥꯡꯊꯣꯛꯇꯕ꯭ꯔꯣ ꯏꯆꯦ ꯄꯨꯟꯁꯤꯔꯣꯟ ꯏꯆꯦ ꯍꯣꯏꯒꯤ ꯍꯣ ꯊꯝ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯅꯪ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯇꯨꯝꯃꯒꯦ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯁꯥꯕꯅꯁꯨ ꯉꯥꯎꯔꯦ ꯌꯥꯝꯅ ꯇꯧꯔꯤꯁꯦ ꯑꯩ ꯂꯥꯏꯞꯁꯦ ꯊꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯂꯥꯏꯞ ꯁꯨꯡꯊꯥ ꯊꯥꯗꯦ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯕꯀꯣ ꯃꯥꯏ ꯇꯥꯕ ꯀꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯃꯤ ꯍꯥꯏꯗꯤ ꯏꯔꯨꯖꯕꯗꯨ ꯍꯩꯊꯔ ꯂꯣꯏꯔꯦ ꯑꯁ ꯑꯃꯨꯛ ꯆꯪꯁꯤꯜꯂ ꯑꯃꯨꯛ ꯇꯩꯁꯟꯕꯤꯔꯝꯕ ꯀꯨ ꯌꯥꯗꯕ ꯂꯥꯏꯕꯛꯀꯁꯤꯗꯤ ꯏꯔꯨꯖ ꯂꯣꯏꯔꯕꯅꯦ ꯑꯩ ꯉꯁꯤꯒꯤ ꯁꯤ ꯀꯣꯛ ꯌꯥꯗ꯭ꯔꯕ ꯃꯣꯏ ꯑꯥꯔꯕꯤꯗ ꯇꯩꯁꯟꯕꯤꯔꯝꯃꯤꯁꯦ ꯀꯩ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩ ꯀꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯆꯝꯗꯗꯤ ꯍꯌꯦꯡ ꯑꯣ ꯑꯁꯥꯝꯗꯗꯤ ꯍꯌꯦꯡ ꯇꯥꯕ ꯍꯥꯏꯔꯦ ꯑꯕꯦ ꯌꯥꯝ ꯇꯩꯕ ꯌꯥꯝ ꯆꯠꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯃꯣꯏꯅ ꯍꯦꯜꯂꯦꯕ ꯑꯕꯦ ꯇꯩꯗꯕꯁꯦ ꯎꯝ ꯂꯥꯏꯞꯁꯦ ꯊꯥꯗ꯭ꯔꯦꯕ ꯀꯨꯏꯔꯦꯕ ꯑꯩꯁꯦ ꯂꯥꯏꯞꯁꯦ ꯊꯥꯁꯦ ꯋꯥꯔꯤ ꯁꯥꯕꯒ ꯍꯩꯇꯦꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤꯗꯤ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯂꯥꯏꯞꯁꯦ ꯁꯨꯝ ꯊꯥꯗꯣꯛꯑꯝꯕꯅꯦ ꯑꯁ ꯌꯥꯗ꯭ꯔꯦ ꯁꯥꯏ ꯂꯣꯏ ꯆꯨꯔꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯑꯁ ꯂꯣꯏ ꯁ꯭ꯋꯥꯏꯗꯒ ꯆꯨꯔꯤ ꯃꯌꯥꯝꯁꯦ ꯐꯨꯔꯤꯠ ꯂꯤꯁꯜꯂ ꯈꯥꯡꯉꯕꯅꯤ ꯏꯔꯨꯖ ꯊꯣꯛ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯃꯌꯥꯝꯗꯤ ꯑꯇꯩ ꯑꯝꯇ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯇꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯦ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯏꯆꯦꯒꯩ ꯈꯛꯇꯪ ꯑꯣꯏꯔ ꯃꯥꯏ ꯁꯥꯟꯅꯩꯁꯦ ꯑꯣꯀꯦ ꯕꯥꯏ 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 ꯏꯆꯦ ꯁꯥꯕꯅꯁꯨ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ ꯌꯨꯝꯁꯨ ꯊꯣꯛꯅꯤꯡꯉꯦ ꯌꯨꯝ ꯊꯣꯛꯅꯤꯡꯕꯅꯁꯨ ꯉꯥꯎꯔꯃꯤ ꯑꯩꯁꯦ ꯇꯧꯔꯤꯁꯦ ꯌꯨꯝ ꯊꯣꯛ ꯉꯝꯗ ꯂꯩꯔꯦ ꯊꯣꯛꯄꯗꯤ ꯊꯣꯛꯑꯅꯤ ꯃꯊꯪ ꯊꯥꯗꯗꯤ ꯌꯨꯝ ꯊꯣꯛꯀꯗꯧ ꯃꯥꯜꯂꯦ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 18 ꯂꯣꯏꯗꯣꯔꯦꯗ ꯑꯗꯨ ꯀꯨꯏꯗ꯭ꯔꯦ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯉꯁꯤꯁꯤꯕꯨ ꯃꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯉꯁꯤ ꯁ꯭ꯋꯥꯏꯁꯦ ꯌꯥꯎꯁꯪ ꯇꯥ ꯃꯥꯜꯂꯦ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠ ꯃꯥꯜꯂꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯇꯩꯁꯟꯕꯤꯕꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯏ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏꯀꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩ ꯂꯥꯏꯞ ꯊꯥꯔꯤꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇ ꯋꯥꯅꯤ ꯃꯌꯥꯝꯁꯦ ꯑꯩ ꯏꯊꯟꯗ ꯉꯥꯡꯍꯜꯂ ꯂꯩꯕ ꯀꯥꯟꯗ ꯃꯌꯥꯝ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤꯅ ꯋꯥ ꯈꯔ ꯉꯥꯡꯅꯔꯛꯁꯤꯗꯅ ꯑꯩ ꯏꯊꯟꯗ ꯉꯥꯡꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯋꯥꯔꯤ ꯍꯧꯗꯣꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯀꯔꯤ ꯋꯥꯔꯤ ꯍꯥꯟꯅ ꯍꯧꯗꯣꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯣꯃꯦꯗꯤꯒꯨꯝꯕ ꯈꯔ ꯁꯦꯝꯅꯤꯡꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯪꯗ꯭ꯔꯦ ꯃꯇꯝꯁꯦ ꯁꯦꯝꯕꯨꯗꯤ ꯁꯦꯝꯃꯛꯑꯅꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯃꯆꯥ ꯑꯃꯇ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯁꯨꯝ ꯌꯦꯡꯉꯀꯣ ꯁꯞꯄꯣꯔꯠ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯀꯟꯇꯦꯟꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝꯒꯤ ꯊꯥꯒꯠ ꯈꯔ ꯐꯪꯖꯒꯦ ꯑꯩꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯩ ꯃꯌꯥꯝ ꯋꯥ ꯈꯔ ꯉꯥꯡꯕꯤꯔꯛꯑꯣ ꯑꯩ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯋꯥ ꯑꯝꯇ ꯃꯤ ꯑꯝꯇ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯁꯛꯁꯤꯗꯤꯕ ꯌꯦꯡꯉ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯩ ꯁꯛꯁꯤ ꯐꯤꯕꯝ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯐꯤꯕꯝ ꯊꯤꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥ 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 ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ
ꯁꯥꯕꯅꯁꯨ ꯉꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯅꯦꯕ ꯃꯣꯏ ꯃꯌꯥꯝ ꯂꯥꯡꯁꯤꯜꯂꯛꯄꯗꯒꯤꯀꯣ ꯆꯥꯛ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯒꯤ ꯂꯥꯏꯞꯇꯣ ꯐꯖꯅ ꯄꯨꯜꯂꯁꯦ ꯂꯥꯏꯞ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯦ ꯈꯔ ꯅꯥꯟꯕ ꯖꯒꯥꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯥꯕꯅ ꯍꯨꯃꯥꯡ ꯑꯣꯔ ꯇꯥꯏ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯀꯥꯏꯅꯔꯁꯦ